ꯍꯤꯡꯒꯣꯜ ꯆꯥꯎꯃꯟꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯣꯠ ꯆꯩ ꯑꯝꯇ ꯊꯥꯗꯦ ꯃꯣꯏꯗꯤ ꯕꯦꯔꯥ ꯈꯥꯔꯤꯌꯦ ꯃꯌꯥꯝ ꯇꯕꯅꯤꯍꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯩ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯌꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯦ ꯑꯩ ꯄꯆꯥꯎꯗ ꯆꯠꯇꯣꯏꯅꯦ ꯌꯨꯝꯗ ꯑꯗꯣ ꯍꯤꯡꯒꯣꯜꯁꯨ ꯁꯝꯕꯜ ꯈꯥꯞꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯀꯃꯥꯏ ꯇꯧꯕꯗꯣ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯆꯥꯎ ꯆꯠꯄꯒꯤ ꯑꯩꯈꯣꯏ ꯃꯃꯥꯒ ꯑꯣꯇꯣ ꯇꯣꯡꯉꯦ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯀꯗꯕꯗꯣ ꯑꯩꯒꯤ ꯊꯧꯕꯗꯣ ꯀꯨꯏꯅ ꯊꯥꯗꯣꯛꯄꯒꯤ ꯁꯨꯝ ꯇꯜꯂꯦ ꯂꯝꯕꯤꯁꯨ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯨꯒꯤ ꯑꯣꯇꯣꯗ ꯑꯣꯏꯅ ꯆꯠꯂꯦ ꯄꯆꯥꯎ ꯌꯧꯔꯦ ꯆꯠꯂꯤ ꯍꯔꯥꯎꯏꯕ ꯑꯆꯥꯄꯣꯠꯁꯨ ꯂꯩꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯕꯣꯔꯣꯏꯁꯨ ꯌꯥꯝ ꯄꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯃ ꯑꯗꯨꯝ ꯍꯦꯛꯑ ꯆꯥꯒꯦ ꯑꯩꯈꯣꯏ ꯖꯣꯂꯤꯁꯦ ꯅꯨꯡꯁꯤꯕꯅ ꯌꯨꯝꯁꯦ ꯑꯃꯅ ꯑꯌꯥꯝꯕ ꯁꯪꯉꯤꯅꯤ ꯂꯩꯀꯥꯏꯁꯨ ꯀꯣꯏꯗꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯃꯥꯗꯤ ꯑꯗꯣ ꯃꯥꯗꯤ ꯃꯦꯔꯤꯒꯣꯜꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯃꯦꯔꯤꯒꯣꯜꯁꯦ ꯄꯤꯖꯒꯦ ꯌꯦꯡꯉꯣ ꯆꯥꯏꯁꯦ ꯌꯦꯡꯉꯣ ꯀꯌꯥꯝ ꯍꯥꯎꯅ ꯆꯥꯗꯣꯏꯅꯦ ꯃꯥꯗꯤ ꯍꯥꯎꯕ꯭ꯔꯥ ꯖꯨꯕꯥ ꯀꯨꯁꯨꯝ ꯑꯇꯔ ꯒꯨꯂꯥꯞ ꯔꯣꯁ ꯌꯥꯝꯅ ꯁꯥꯠꯂꯝꯃꯦ ꯖꯨꯕꯤ ꯄꯥꯝꯕꯤ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯑꯃ ꯑꯗꯣ ꯁꯝꯕꯜ ꯈꯥꯕ ꯁꯟ ꯆꯪꯉꯦꯅ ꯑꯗꯣ ꯁꯤ ꯂꯣꯏꯅ ꯀꯣꯏꯕꯁꯦ ꯈꯥꯔꯛꯏꯅꯦ ꯁꯤ ꯒꯨꯍꯥꯅꯤ ꯑꯩꯈꯣꯏ ꯖꯤꯔꯤꯗꯗꯤ ꯒꯨꯍꯥꯗ ꯑꯣꯏꯅ ꯏꯁꯤꯡ ꯁꯣꯛꯅꯩ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯂꯩꯇꯦꯕꯀꯣ ꯁꯤ ꯇꯧꯔ ꯕꯥꯇꯤꯟꯁꯤꯅ ꯇꯧꯔ ꯆꯤꯡꯈꯠꯂꯒ ꯁꯣꯛꯇꯣꯏꯅꯦ ꯁꯤ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯑꯗꯩꯁꯤꯅ ꯖꯨꯕꯤ ꯑꯗꯩꯁꯦ ꯖꯨꯕꯤ ꯄꯥꯝꯕꯤꯅꯤ ꯖꯨꯕꯤ ꯄꯥꯟꯕꯅꯦ ꯐꯖꯅ ꯑꯩꯈꯣꯏ ꯖꯤꯔꯤꯗꯗꯤ ꯖꯨꯕꯤꯁꯦ ꯌꯥꯝꯅ ꯄꯥꯜꯂꯦ ꯁꯤꯅ ꯂꯤꯆꯨ ꯁꯤ ꯁꯝꯕꯜ ꯈꯥꯔꯤ ꯑꯩꯈꯣই ꯃꯃꯥ ꯍꯣꯏ ꯑꯁꯤ ꯋꯥꯁꯤ ꯀꯛꯑꯒ ꯈꯥꯏꯅꯤ ꯁꯝꯕꯜ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯅꯤ ꯁꯤꯅꯅꯦ ꯑꯩꯈꯣꯏ ꯅꯤꯉꯣꯟꯅꯗ ꯐꯪꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯁꯨ ꯂꯩꯌꯦꯕꯀꯣ ꯃꯈꯥꯗ ꯀꯨꯝꯃꯒ ꯑꯗꯨ ꯄꯨꯈ꯭ꯔꯤꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨ ꯏꯁꯤꯡꯕꯨꯗꯤ ꯑꯝꯇ ꯀꯪꯉꯦ ꯑꯅꯤꯅꯦꯕ ꯁꯤꯁꯦ ꯇꯧꯈꯥꯏꯔꯗꯣꯏꯅꯦ ꯑꯅꯤꯁꯦ ꯑꯃꯈꯛ ꯑꯣꯏꯍꯟꯒꯗꯣꯏꯅꯦ ꯁꯤ ꯂꯣꯏꯔꯦ ꯁꯤ ꯑꯉꯝꯕꯁꯦ ꯀꯥꯕꯗꯗꯤ ꯍꯦꯜꯂꯣꯏꯔꯦ ꯃꯊꯪꯗꯤ ꯉꯥ ꯊꯥꯗꯗꯣꯏꯅꯦ ꯄꯨꯈ꯭ꯔꯤꯁꯨ ꯇꯧꯊꯔꯅꯤ ꯑꯗꯨꯒ ꯉꯥ ꯊꯥꯗꯔꯅꯤ ꯁꯤꯁꯦ ꯈꯥꯏꯅꯦ ꯑꯩꯈꯣꯏꯅ ꯁꯤ ꯂꯦꯆꯨ ꯄꯥꯝꯕꯤꯅꯤ ꯂꯦꯆꯨ ꯃꯇꯝ ꯌꯧꯔꯛꯇ꯭ꯔꯤ ꯂꯦꯆꯨꯁꯨ ꯍꯥꯏ ꯂꯤꯆꯤꯁꯨ ꯍꯥꯏꯅꯩ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯍꯥꯏꯕ ꯍꯩꯔꯛꯇꯕꯩ ꯂꯦꯆꯨ ꯍꯥꯏꯅ ꯁꯤ ꯂꯦꯆꯨ ꯄꯥꯝꯕꯤ ꯂꯤꯆꯤ ꯄꯥꯝꯕꯤ ꯁꯤ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯁꯤ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯁꯤꯡꯕ ꯍꯨꯏꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯡꯕ ꯍꯨꯏꯀꯣ
Nado. Nam hen na. Nam hen bro. Nam khang cái hiền ra bên nào? Ha. Quân này bên năng mình đó. Tô pon này bên năng mình đó. Di pipul na jik ya sikena wa khai đi. Mà con chúng na bay ujuk nghe. Ujuk na bay jam saja hona đi. Kasih. Ayang tu lah. Thế ngồi đây bị cuốn. Hai này nó đâu rồi nè, nó cuốn tỏa. Này nhá. Đấy đó. Cái rồi. Si agor pambi ngata ni si agor pambi je hay kay gumba mama si ma hay lok na ta ado jilion baka na lising amada kuntra ni fu du mai na oi si se la amai me ani agor ya si pambi se mayam si thabi yo yam kana ban si paisa ngata ni hai badi yo la ka da ko se si pambi se ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯅ ꯍꯤꯡꯒꯣꯜꯁꯨ ꯈꯥꯕ ꯈꯣꯠꯄ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯃꯣꯏ ꯂꯣꯏꯍꯧꯔꯦ ꯑꯩꯗꯤ ꯉꯝꯗ꯭ꯔꯦ ꯋꯥꯃꯟꯕꯒꯤ ꯑꯗꯩꯗꯤ ꯏꯁꯥꯁꯨ ꯁꯣꯟꯕꯒꯤ ꯌꯨꯝꯗ ꯀꯥꯈꯠꯂꯛꯑꯦ ꯑꯗꯣ ꯐꯝꯃꯦ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏꯁꯨ ꯑꯥꯗ ꯕꯣꯄ꯭ꯔꯥꯗ ꯍꯜꯂꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯍꯟꯕꯗ ꯁꯤꯅ ꯖꯨꯕꯤ ꯃꯆꯥ ꯊꯥꯗꯧꯕ ꯏꯁꯤꯡ ꯁꯣꯛꯀꯦ ꯐꯧ ꯉꯥꯏ ꯒꯨꯍꯥꯗ ꯄꯨꯡ ꯅꯣꯡ ꯇꯥꯔꯕ ꯆꯤꯡꯗꯤ ꯐꯖꯕꯅꯤꯍꯦ ꯑꯩꯈꯣꯏꯒꯤ ꯒꯨꯍꯥꯒꯤ ꯇꯨ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯃꯥꯅꯦ फजरद्रा मैं वीडियो ऐसा जैसे लगे संदाव तासलबनीना आदा मु बोप्रादा आईडी बाजार दा मु युम दा मु हंदोइनीना थाइदा लोइसलगे ममसिलए नतरि ngale इंगबन लोइसलानी हंदंग नोनी हिजि इंगबना लोइरे दुना लोइसलगे बाय बाय मथंगी वीडियो दा थेंगनरसे मु बाय बाय ꯑꯩꯈꯣꯏꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯍꯤꯡꯒꯣꯜꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯨ ꯍꯤꯡꯒꯣꯜ ꯆꯥꯎꯃꯟꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯣꯠ ꯆꯩ ꯑꯝꯇ ꯊꯥꯗꯦ Mày về ra khai đi ê. Tụi em. Khai gì vậy?